Assam ki Chief Minister HIMANTA BISWA SARMA Manipur Dagi Lakpa Mioi Singna Assam ki Lam Lousinbada Saruk Yari Haina Phongdorakli Press Conference amada Chief Minister HIMANTA BISWA SARMA Phongdokibada ma ki lengakna yengsinbada Chief Manaba maongda lam khopsinba si imung manung khara khunda leitaba amasung lau singuba tawraga leishinba asumna masing yamsilakpani haina haiki Magna Makatana Lakhimpurda Handakta eviction Toki Lorina Manipur amasung Nagaon dagi imung taranithoy yauraki hari Lorina Mioi kaya amana eviction drive ki matamda Gwalpara gumba Assam gi district singdagini haina Phongdoraki adubu West Bengal natroga Bangladesh dagi oiramba Yari Haina Phongdoraki HIMANTA BISWA SARMA Lumdingumba Lam Sing Kudam Oina Panduna Mafamaduda Choba Ginger Plantation Sing Linkalakli Basi in Crossman gi Saruk ama Oina Same Kibani Masige Manaba Train Sing Uba Funky Lunina Urimgad Golagad District Battle Nut Cultivation Srivumi Amasung Hailakandi District Rubber Plantation Singsu Yari Haki Assam amadi Nagaland gi ngamkhaida leiba Urimgad imung lising ama henbana umangi lamgi achoba lam ama lausinkre makhoi khudingmakna Vigas 300 tagina 500 ki claim dowry haina thazinari ayamba in crosser singasi Central Assam gi ding amasung Lahori ghat mafam singda gini haina mahakna haiki Urimgad ta eviction drive ama thorang tori adubo thawang asi tha mari dagi manga fawa changlaba yai maramdi logi eba formalities sing amasung Nagaland da pau fauna ba mathau tai haina mahakna phongdorakre